ताबिरिबा मदि मिदेंग ताबिरिबा सिंबो अहानबा मक्तदा इकाई खुमनजबगा लोइनना तारामना ओक्चरी ngasi amuk pomna makidamak puduna lakchariba film asi Mr. Long hariba film maduni film asi 2017 ge September 14 da release tawkiba film amani film asi maru oina crime amasung drama da base tawba miyamna yamna pamna khiba rating yamna wangba film amani yamna koithoktana film gi wari da lakchage film asi horakpada daku khara room amadu ulai makoi gi manakta bek amasu tadunu lerami beg asida sana lupa amadi paisa mayam ama yaurmi makoina beg asi miyam dagi huralakba amasung namduna lawrakpa sana lupa amasung paisa sing haptuna thamlami tanja asida daku kangbu asigi khongloi ama yamna pakhatna room aduda laktuna leplami madu uraga daku sing adu yamna kinarmi daku sing asigi khongloi adu tunglomdagi Mr. Long na nongmaina kapadagi laimai da tukhi Mr. Long na changlak daku sing adu yamna sathina phuduna bek adu mahakka loinana puraklami Mr. Long yamna tamthiba mihatpa ama oirami mahak yamna sathiba gang group amadi yaurami Mr. Long yamna thamoi sengba amasung namthak tawdaba misakni maram asina mahakna bek adu puduna mahaki leader adugi manakta laklami Mr. Long na bek adu mahaki leader da sinarami leader aduna Mr. Long da hari nahak Hong Kong chatuna gangster am halugadabani Mr. Long na mahaki passport puduna Hong Kong da chalami Mr. Long na gangster adu club amada leire khangbadagi club aduda gangster adu hatna bahaiduna laklami maduda gangster aduna chingnarakpadagi mafam asidagi leithoktuna chatki gangster adugi misingna Mr. Long bu mamai kupsinduna pharami aduga yamna sathina phuduna mahaki passport adusu mai thabiki aroibada gangster adugi mi sing asina Mr. Long bu hat ke haina torukpada gangster gi mamanaba amana makhui sing aduda attack toruklami mahaki maming Kenji kawi thodok asigi khudong chaba loduna Mr. Long mafam asidagi chenki amasung Kenji su mafam asidagi attack toramlaga chenki gangster gi mi sing aduna makhui anibu kanna tanaraklami adubo Mr. Long na lambi thaidokuna mafam chaba amada leithoktuna leihorami mafam asida ahangbu yum kaya ama lei Mr. Long na yum amagi manakta wamalladuna ngaihak tumtharami tanja asida Mr. Long gi manakta angang macha ama laklaga Mr. Long gi yengami angang asina Mr. Long gi asokpasing amasung awaba adu uraga mayumdagi phirol amasung chana na bakhara puraklaga pibirami angang asigi maming Jun kawi Mr. Long na yum amada changduna mabuk yamna lambadagi chana na bahaiduna karigumba ama thongna ba sem sarmi Jun su Mr. Long gi marol adu khanglami maramdi Jun gi mama su Taiwan haibadi Mr. Long gi lam adudagi oibana tanja sida Jun gi mama laktuna Jun bu kaurami aduga paisa pituna hairami aigi dak lo su chalo tasengbadi Jun gi mama asi drug addict oirami Junna paisa adu puduna laklaga nupa amadagi drug lawrami pumnamak asi Mr. Long na laptak na yengduna lay Junna drug adu puduna mayumda chalami Mr. Long na chingnaraduna Jun gi matung inaduna asum laklami Junna drug adu mamada pisilami mamana drug adu lawduna masada kapsilami tanja asida Mr. Long su mafam asida changlaklami pumnamak asi uraga Long na yamna sauninglami maramdi Jun bu phajana yengsin bibadi lairadana drug lahunduna pigliba angang asida fattaba lambi asida chathalli haiduna Mr. Long na Jun gi mama adu makok paiduna ising namsilami maramdi drug ki mayai adu kokhina bahaiduna tawdok asida Jun gi mama asi wan thaki ayhak leiraga Jun gi mama na gyan tarakpada Mr. Long na punsinduna thamlami Mr. Long ngayhak leiraga mafam asidagi thoktuna lakpada mahakna angang oringagi matam ama ningsinglaklami madudi Mr. Long gi mama adusu hana mahakna piklingaida drug addict oirami maram asina Junbo mahaki punsi warida awaba tangkak amagi saruk amani khanduna Jun gi mating pangninglami Mr. Long na sumlakpada lampi amagi saita gari ama khamduna leibu urami gari asigi manungdagi phone ama lawthoklami aduga magi friend amada call tawduna paisa khara tharak na bahai jarami
Maduda mahaki friend aduna paisa leite hairaklami. Mr. Long upai leitana mahaki leifam aduda halaklami. Aduga soup semduna thaklami. Tanja asida manak nakpada leiba ahal khara oiba misak ama changlaklami. Aduga Mr. Long na sema soup adu taste tawrami. Maduda misak aduna yamna mahaw leina thaklami. Misak asigi maming Harry kawi. Harry na Mr. Long bu magi mayumda chak thongna na bahaijarami. Maduda Mr. Long na Harry gi wa adu yaduna Harry gi mayumda punna lakminarami. Aduga chana na bahaiduna thong bahurami. Ngayhak leiraga thong ba loiraduna Harry Mr. Long amasung Jun yum asigi mapanda famduna chana ba adu puthokduna chaminarami. Tanja asida Harry gi yum thangnaba amana Mr. Long na thong thakpagi manam adu taraga laklami. Aduga chana ba adu makhoi su charami. Makhoi na Mr. Long na thong ba adu yamna hauna charami. Aduga Harry gi yum thangnaba aduna hari. Aikhoi gi yum da mi kara chak pijagani. Maduda nahak na chana thaknaba ado amuk thongbiyo. Wahi asi taraga Mr. Long na yarami. Asumna numit adu yauruktuna Harry gi yum thangnaba adugi chak pijabagi mayam laklami. Mayam asina chana bagi makhal mathel kaya Mr. Long na thong thakpa tawduna pijarami. Miyam aduna Mr. Long na thongba chana ba singadu yamna haw na charami. Aduga Mr. Long da mayam aduna hainarai. Nahak na thongi ba singasi onthok na mahaw laikre. Nahak hotel gumba mahangduna miyam da khangalo. Miyam na soidana pamnagani. Mayam aduna Mr. Long asi mafam asigi mi nate mahaki ni haibada kana lejadre khangbadagi miyam aduna angamba mating kaya pangnaraklami. Masigi matungda Mr. Long na miyam na pirakba khudol sing adu puduna magi leifam adu dhalaktuna tawfam khangdana Junga punna leirami. Jungi mamasu masa adu pharaklami. Mathangi numita Harry amasung mahaki yum thangnaba aduga punna Mr. Long gi manakta laktuna tektharaba yum adu khara semjunduna sitok sengdok pirami. Maramdi yum asida nungai na leijanaba haiduna. Mayam asina asumna mating pangbirakpa asidagi Mr. Long su noodles ki hotel ama hanglage haina khanjarami. Asumna mafam chaba ama yengduna Mr. Long na Junga loina duna noodles hauduna yolami. Miyam pumnamak aduna yamna hauna chananami. Harry amasung yum thangnaba sing adun laklaga yengbada mayamna Mr. Long gi noodles adu yamna pamna chanaba adu uraga harau jarami. Mr. Long na noodles sing adu yonba loiduna Junga punna hanminnarakami. Jungi mamana Junbu uraga hana mahakna drug addict oidringay matam adu ningsinglakami. Jungi mamana laisaringay matamda nupa amaga nung sinarmi. Nupa adu atay kanasunati. Madudi Mr. Long bu gangster gi mi sin hatkani haina tawbada kanbirakiba Kenji adumagni. Matam asida Kenji gangster asiga thabak tawminarami. Jungi mamaga Kenji ga achetpa mari lainaraktuna pregnant oirami. Pawasi gangster aduna khanglakpadagi makhoi ani phadok naduna yamna sathina phurami. Aduga Jungi mama asi hospital da gangster mina abortion tawna bahaiduna puraklami. Jungi mama na hospital asidagi tanja yengduna lona chalaki. Aduga macha adu taibang mang phaunaraktri phawba section na lotuna leiraki. Asum leirakpana Jun taibang mang phaunaraklami. Jun phangjaraba matungda paisagi awatpa leirakpana mahakna phattaba lambida paisa tanba hauruklami. Lambi asidagi misak amana Jungi mamabu drug kapiduna addict ohenkibani. Masisu Jungi mamana masabu yamna luna khanjarami. Mathangi sinda Mr. Long gi noodles adu mayamna yamna pamnaba maming chatpa noodles oire haiduna ulai. Long di phangakpa paisa sing tungsinduna yamna thuna Taiwan da hanba pamnami. Atopa sinamada Harry ulai. Mahakna competition amada saruk yarami. Competition asi yengba Long amasung Jun sulakami. Asumna competition asida Harry gi timna third position taduna atopa lamda koi bachatnaba ticket ahum phangami. Harry na ticket sing adu Long Jun amasung Jun gi mamada koi bachatuna bahaiduna pirami. Long na mayumda halaknaga wakhal chamam narami. Maramdi mahak hayengmak Taiwan da hannabagi flight laibana. Mahakna koiba adu chaturabadi Taiwan chatna bahaiduna thamjaba paisa adu watlagani haibagi awaba leirami. Koina wakhal khalabagi matungda Jun amasung Jungi mamaga koiba chatlage haina leplami.
asumna mathangi numita makhoi ahum koiba chalami makhoi ahum yamna nungaina leiminarami maduda longna mafung faraba imung amagum khanjarami amasung junsu yamna haraujarami asumna makhoi lam koiduraga halakpada heri amasung yumthang nabasing adugi kudol mayam ama puraktuna makhoi mayam yamna harauna thengnarami mathangi sinda longna jun amasung mama adu mayumda thinbiraklami longna halaklage haina tawringaida jungi mama na hari aina na hakpo karamna thagripa phungdokani haifam khangde nangna maram oraga junna singa sidi yamna haraujare aduga isu phatraba lambi adudagi lakphok ngamjare mathangi numita long amasung jungi mama na junbo academic amada puraktuna baseball tamalami maramdi junna baseball si yamna sanaba pamjabana asumna matam khara junna training tawraba matungda tournament ama leirami maduda tournament adu yengnan bahaiduna jungi mamana mayam adu invite tawduna tournament adu punna yengminnarami asumna makhoi yamna harau tayamna laiminna bahurami mathangi numita long jun amasung jungi mama adu noodles ki dukan adu hangna bahaiduna lambida thela indun lagami maduda jungi mamana lambi gi wangmada misak ama urami misak adu atai kana sunati jungi mama bo drug addict ohen kiba fatraba misak aduni jungi mamana misak adu ubadagi long masung junda hari nakhoi ani laisang da chatuna amuktang kuramo noodles asi phajana chatkinaba jungi mamana makhoi ani bo awaba tadana haiduna thaidok lamnaga yamna kina mayum tamna chenki longna jungi mama gi wahi aduda jingnaba amadi phawrami jungi mamana mayum yoksilakpada phatraba misak adusu khongul liraktuna mayum aduda changaklami aduga hari nahak aingonda glap thokkiba yaroi karigum nahakna aina haiba yadrabadi jun amasung longbu lemna tharoi loina hatkadabani nahak masimasu khango long asi aikhoigi gengi misingna haujik thinaribani misak asi longna hatpa lakiba gangster adugi miyoi amani jungi mamana upai amata leitana jun amasung longbu kannana bahaiduna achakpa kayabu thamoida phumduna phatraba misak adugi wa adu yarami misak asigi maming sakata kawi sakatana drug adu jungi mamada kapsinduna phattaba thabaksu tawrmi sakatana mafam adudagi thoglaktuna longge manakta amuk laklaga noodle charami sakatana longda munna yengami aduga mafam asidagi thokkibaga kanagomba amada phone tawki thongdok asi longna chingnaratuna thabak adu nganna loisinduna jungi mayumda halaklami maduda jungi mama adu thawai yaudana laimaida tadanu lerami yengba ngamdana longna junbu puthoktuna thoklaklami tanja asida sakatana magi miyoi mayam ama puduna mafam asida laklami aduga heri amasung makhoi gi mising adu phaduna thamlami long amasung jun makhoi mayam gi mamangda thoklaklami long sawbuna mai haurami achakba makaloina na sakata amasung gangster adugi miyoi pomnamak adu yamna sathina phuduna loina hatoklami long gi saklon asi uraga heri khoi angakpa phawrami maramdi makhoina hana long asi yamna ing tapamisak amani haina khankibana mathangi senda longna taiwan da han khargani haiduna firep lorami maramdi jungi mama sikhiba adu mahakna maram oraga sibani haina khankibana asumna long taiwan da halaktuna restaurant amada mahaki leader aduga unaba laklami maramdi atopa thabak piraknaba haiduna restaurant asigi mapanda longna jun heri amasung atopa miyusing leptuna leibu urami madu uraga long restaurant gi mapanda thoklaktuna junga chetna konduna unajarami junna longbu yamna nungsijarami longna su junbu machamakni haina khanjarami thawdok asidagi longna mahaki leader gi thabak thadoktuna afaba thabak tawrage haina leplami mathangi sinda longa junga punna ulai junna school chatnaba sem sarami maramdi longna junbo afaba misak ama oihenba pamlakhibana mahakna angang oiringaida lairik tamba phanghongdabagi nungaitaba adu junda phawhanningdabana school kahankibani asumna film asi matang asida loisinki mathangi nungairaba film amada mayam punna amuk hanna thengnaminasi ngasigi oinadi pumnamakpu amuk hanna ikai khumnijaraga matang asida tension jari